HOUJIK THOKLIBA IRANG ASINA MARAM OIRAGA relief camp Leiriba SHING KANGLON KAINA Electoral roll Fongbada Hapchilliba Asi ATHUBA MATAMDA CEO Manipur Mityeng Changbiyu HAINA MPCC ki HANNAGI President and LOKEN PHONGDOKKHRE BT Rota Leiba MPCC ki office ta pangthokpa paugi bifam amada wafam asi phongdokladuna mahakna makhatana hai LAKLIBA April thada pangthokadawriba Lok Sabha gi mikhal asiga mari leinana January thada phongkiba Electoral roll dai yamna maong maril chumdaba thabak thoram kaya chathaba thengnare Churachandpur amadi atai mafam kaya dagi lanjan laklaga tongan ba relief camp ta leiba kaya ama makoi na Leiriba assembly constituency adugi voter list ta ming hapchin ba thengnare madudasu yamna chumdaba maongda epic number de piraga maming yawdana photo khaktama khappa photo yawraga maming yawraga mapagi maming yawdaba ama leifam yawdaba kaya ama electoral roll da yawba thengnare masigi mayek laraba khudam haibabu Nambol assembly constituency gi polling station number 24/3 utlauda relief camp gi miyoi chama subna mari yaushilam asini hairiba miyoi sing ase utlaugi sai complex da hangpa relief camp da leiba ngaktani relief camp da leiba sing polling station number 24/3 gi revised electoral roll da maming matha mapa maming amadi leifam mari chumna idana hapchilam bani makhoi rule gi matung ina polling station asida yafam thokte matang matamna yadabadagi makhoina atopa polling station amadi attest tawduna bot thadabada akaiba leite adubo Election Commission of India ki chana KANGLON matung ina makhoi polling station amada maming pansin bari yade hiramasi gamari leina ngasi CEO Manipur da su wakat kre haina mahna phungdokhe mahna makhata na hai election naksilakpa matamda Manipur lenga ke MCS amadi MPS officer sing masa gi district ta posting piba yade haibase miyam hupna khangnarabu wafamni adubu haukiba February tang 13 da Manipur lenga na thokiba order amada Nambol gi SDO oriba officer ama juribam da transfer order thokhe mahak masamag Nambol ulawdagini adubu yamna ngaklibadi paliba lengak asina mamang da thokiba order adu namhatlaga March ki tang manga da official ase video Nambol oina order amamu thokre matau asumna election gi chana KANGLON singi wangmada lengak asina ngami haibagi matagum order kakthok kaksen tawriba ase election gi code of conduct ki wangmadani maram aduna mari leinaba authority na asigumba aranba thokshil sing ase Mityeng Changbiyu na samdokpiyu natrabade logi mateng lawragani haina mahna makhata na phungdokhe I HOUJIK ki mangda ngarang na handa I ki tarik taraga tarukta Election Commission of India na THOKLIBA tara nipan subal Lok Sabha gi election gi phase tare thong la tawbaduta I ki Manipur gi inner gi na April gi tarik I ki taraga mapal aduga outer gi na April gi tarik kun tarukta notice THOKLIBA aduna aina Manipur gi praja miyam da haisen hingi badi I na khabar pa ba matamda sidai da cnn's gi discussion award yeng ba matamda I ki praja sing si pen da badagi ni khangde aman ni khangde I election boycott tawgani adoda na chingba ma madom da he haiba mataw eba makhoi da pen ri base kana tano aduna di sathon ji da ne ba moina amu pen da gi kholau lauri se aduna di I na election ji boycott tawraga moi gi solution do phanggadori bra election boycott tawba haibase I isa gi right democracy da piriba isagi right to aikoina manghanjabane ba Leiriba sarkar ida mateng pangjen boina thokane ba aikoina Leiriba sarkar se para tambi je haiba taragadi aikoina mating thongna aikoi election je thengna gadabane ba ngasi da power par kana shakti par kana ngangi ba chawriba mayam se praja aikoi ki khutta leibane ba ngasi da adu koina taro kan ngasi election maya ida jatra hunba adu da tawrer kanda praja gi wakhal si amarom da mind si change tawna na ba tawrakpa BJP ki Modi ji amuk lakpiyo adu Modi thagalaga Modi amuk halakpagi tawba madudai magi praja singdu madudaga function ga yaur kana khuba ka khugalakpa itadi aikoi sum Manipur da politics tawgada base aikoi da su ikai ba machu yaure tawsu tawni ngatre